ꯂꯝꯗꯝ ꯑꯁꯤꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯉꯁꯤ ꯑꯁꯨꯝꯅ ꯍꯣꯡꯂꯛꯂꯤꯕꯁꯤ ꯃꯇꯝ ꯑꯃꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯍꯩ ꯂꯧꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯥꯔꯝꯕ ꯄꯨꯊꯣꯛꯂꯝꯕ ꯄꯣꯠꯂꯝ ꯀꯌꯥꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅꯁꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯃꯃꯤꯡ ꯆꯠꯂꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯔꯤ, ꯏꯁꯩ ꯑꯃꯗꯤ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤꯅꯤ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯃꯥꯜꯂꯕꯁꯨ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯥꯔꯊ ꯀꯌꯥ ꯑꯗꯨꯃꯛ ꯐꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯗꯨꯗꯒꯤ ꯇꯝꯖꯔꯒ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯆꯕ ꯑꯈꯟꯅꯕ ꯊꯧꯔꯝꯗ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯀꯥꯟꯅꯕ꯫ ꯅꯍꯥꯅꯣꯡ ꯋꯥꯛꯃꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯂꯩꯔꯣꯏ ꯏꯁꯩ ꯌꯋꯥꯔꯦꯟꯅ ꯀꯥꯎꯗꯁꯩ ꯃꯃꯥꯡꯉꯩꯗ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯆꯤꯟꯍꯥꯏ ꯑꯃꯗꯤ ꯆꯤꯊꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯀꯔꯤꯒꯨꯝꯕꯗ ꯄꯦꯟꯗꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯗꯨ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩ ꯊꯥꯡꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯄꯔꯥ ꯀꯌꯥ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯁꯦꯝꯗꯨꯅ ꯃꯅꯨꯡꯗ ꯋꯥꯍꯟꯊꯣꯛ ꯀꯌꯥ ꯐꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯉꯩꯗ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯁꯤ ꯂꯩꯇꯕ ꯃꯔꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯕ ꯌꯥꯝꯅ ꯆꯠꯅꯔꯝꯃꯤ꯫ ꯏꯄꯨ ꯏꯕꯦꯟꯒꯤ ꯋꯥꯔꯤ ꯇꯥꯕꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯝ ꯂꯦꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯍꯩ ꯂꯣꯏꯁꯪꯗ ꯇꯝꯂꯛꯇꯕ ꯄꯔꯥ ꯀꯌꯥ ꯑꯃ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒꯤ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯃꯃꯩꯗ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯄꯔꯥꯀꯌా ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥꯗꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯀꯌꯥ ꯂꯧꯁꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯦꯝꯆꯥ ꯅꯤꯡꯁꯤꯡ ꯂꯨꯞꯀꯤ ꯀꯟꯚꯦꯅꯔ ꯑꯣꯏꯕꯤꯔꯤꯕ R.K. ꯁꯅꯥꯇꯣꯝꯕꯤꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯒ ꯎꯅꯕꯗ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 90-50ꯒꯤ ꯃꯃꯥꯡ ꯐꯥꯎꯕꯗꯗꯤ ꯏꯃꯨꯡ ꯑꯃꯗ ꯃꯄꯨ ꯃꯕꯦꯟꯅ ꯃꯁꯨ ꯃꯆꯥꯁꯤꯡꯗ ꯆꯛꯉꯥꯏ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯂꯧꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯇ ꯅꯠꯇꯅ ꯋꯥꯈꯜ ꯈꯜꯍꯟꯕ, ꯃꯃꯥ ꯃꯄꯥꯗ ꯌꯦꯠꯀꯗꯕꯗꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯀꯣꯝꯊꯣꯛꯍꯟꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡꯒ ꯃꯄꯨ ꯃꯕꯦꯟꯒ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯒꯤ ꯃꯔꯛꯇ ꯃꯔꯤꯁꯨ ꯆꯦꯠꯁꯤꯜꯍꯜꯂꯤꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯀꯣꯛꯇ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯕꯗꯤ ꯗꯟꯗꯤ ꯐꯪꯏ, ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯑꯣꯏꯗꯕ ꯉꯥꯡꯂꯕꯗꯤ ꯆꯩꯔꯥꯛ ꯐꯪꯏ, ꯂꯧꯁꯤꯡ ꯂꯩꯔꯕꯗꯤ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯂꯩꯔꯛꯄꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯃꯆꯥꯛꯁꯤꯡ ꯌꯥꯎꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩꯗ ꯇꯥꯈꯤꯕ ꯋꯥꯔꯤꯁꯤꯡꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯌꯨꯝꯕꯥꯟꯗꯨꯅ ꯌꯨꯝꯂꯤꯡꯂꯕ ꯃꯇꯝꯗ ꯆꯠꯅꯕꯤ ꯍꯧꯅ ꯂꯣꯟꯆꯠꯇ ꯌꯥꯝꯅ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯍꯜꯂꯤ, ꯃꯔꯨꯞ ꯃꯄꯥꯡ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯈꯪꯍꯜꯂꯤ, ꯃꯤ ꯐꯠꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯍꯜꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯗ ꯈꯨꯟꯅꯥꯏꯔꯣꯜꯒꯤ ꯃꯆꯥꯛ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤꯅ ꯑꯉꯥꯡꯁꯤꯡꯗ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯑꯣꯏꯕ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯑꯣꯏꯕ ꯄꯔꯥ ꯀꯌꯥ ꯇꯝꯕꯤꯔꯤꯕꯅꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯛꯄ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯗꯤ ꯅꯥꯠ ꯆꯠꯅꯕꯤꯁꯤꯡ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥꯗ ꯌꯥꯎꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯃꯥꯡꯍꯟꯗꯅ ꯆꯠꯅꯍꯟꯅꯕ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯉꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯗꯒꯤ ꯐꯪꯍꯟꯕꯇ ꯅꯠꯇꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯃꯥꯡꯊꯔꯛꯇꯨꯅ ꯃꯤꯇꯣꯞꯀꯤ ꯆꯠꯅꯕꯤꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯑꯣꯏꯅ ಲಿಬಿꯕ ꯋꯥꯔꯤ ꯃꯥꯜꯂꯕꯁꯨ ꯅꯨꯡꯗ ꯑꯥꯔꯊ ꯌꯥꯝ ꯆꯥꯎꯅ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯃꯇꯧ ꯀꯔꯝꯅ
ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯥꯡꯈꯤꯕꯒꯤ ꯑꯃꯗꯤ ꯀꯔꯝꯅ ꯀꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯕꯤꯔꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯤ ꯇꯨꯡꯒꯤ ꯃꯤꯠꯌꯦꯡ ꯁꯥꯅ ꯌꯦꯡꯕ ꯉꯝꯕꯅ ꯂꯧꯁꯤꯡ ꯍꯥꯏꯕꯁꯤꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯒꯤ ꯑꯔꯊ ꯌꯥꯝꯅ ꯆꯦꯟꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯈꯔ ꯄꯜꯂꯕꯗ ꯍꯅꯨꯕꯤ ꯍꯅꯨꯕ ꯄꯥꯜ ꯊꯥꯕ, ꯋꯥꯁꯛ ꯆꯦꯠꯄꯤ ꯔꯥꯅꯤ, ꯄꯦꯕꯦꯠ ꯑꯃꯗꯤ ꯏꯇꯥ ꯊꯥꯎꯃꯩ ꯑꯁꯤꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ꯫ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯈꯪꯅꯔꯤꯕ ꯋꯥꯔꯤ ꯍꯅꯨꯕꯤ ꯍꯅꯨꯕ ꯄꯥꯜ ꯊꯥꯕ ꯑꯁꯤꯁꯨ ꯅꯨꯡꯗ ꯑꯔꯊ ꯌꯥꯝꯅ ꯂꯩꯕ ꯋꯥꯔꯤ ꯃꯈꯜ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯅꯨꯕꯤ ꯍꯅꯨꯕ ꯑꯅꯤꯅ ꯊꯥꯖꯕ ꯄꯥꯜꯁꯤꯡ ꯑꯗꯨꯕꯨ ꯆꯥꯅꯤꯡꯂꯗꯨꯅ ꯌꯣꯡꯁꯤꯡ ꯑꯗꯨꯅ ꯄꯥꯜ ꯑꯗꯨ ꯐꯨꯛꯇꯣꯛꯂꯒ ꯀꯥꯡꯈ ꯃꯈꯥꯗ ꯐꯨꯝꯖꯤꯜꯂꯕꯗꯤ ꯅꯣꯡꯃꯗ ꯃꯔꯦꯞ ꯐꯥꯅ ꯍꯧꯔꯛꯂꯅꯤ ꯍꯥꯏꯖꯤꯟꯕꯤꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯍꯅꯨꯕꯤ ꯍꯅꯨꯕ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯃꯛꯇꯨ ꯇꯧꯔꯝꯃꯤ꯫ ꯑꯍꯤꯡꯗ ꯌꯣꯡꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒ ꯐꯨꯝꯂꯤꯕ ꯄꯥꯟꯁꯤꯡꯕꯨ ꯆꯥꯊꯣꯛꯄꯤꯈꯤ ꯑꯗꯨꯒ ꯂꯝꯄꯥꯜ ꯑꯣꯏꯅ ꯊꯥꯖꯤꯟꯕꯤꯔꯝꯈꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯂꯝꯄꯥꯜ ꯑꯗꯨꯕꯨ ꯆꯥꯔꯨꯕꯗꯒꯤ ꯃꯈꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤ ꯍꯅꯨꯕ ꯑꯅꯤꯗꯨꯅ ꯌꯣꯡꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤ ꯍꯅꯨꯕ ꯑꯅꯤꯗꯨꯅ ꯌꯣꯡꯁꯤꯡꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯃꯟ ꯈꯨꯝꯂꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯣꯡ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯍꯅꯨꯕꯤ ꯍꯅꯨꯕ ꯑꯅꯤ ꯑꯗꯨ ꯈꯔꯨꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯌꯣꯡ ꯑꯗꯨꯅ ꯈꯔꯨꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯈꯔꯨꯡ ꯑꯗꯨ ꯊꯨꯒꯥꯏꯒꯦ ꯇꯧꯔꯨꯕꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯌꯣꯡ ꯃꯀꯣꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯊꯗꯤ ꯃꯤꯇꯣꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯂꯩꯖꯔꯤꯕ ꯄꯨꯌꯥ ꯀꯌꯥ ꯅꯥꯠ ꯆꯠꯅꯕꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯥꯡꯍꯟꯗꯨꯅ ꯃꯤꯇꯣꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯅꯥꯠ ꯆꯠꯅꯕꯤꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯕꯨ ꯃꯥꯡꯂꯒ ꯂꯣꯏꯔꯒꯗ꯭ꯔꯥ? ꯃꯤꯄꯥꯏꯕꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯈꯪꯍꯧꯅꯕ ꯑꯃꯗꯤ ꯃꯨꯠꯇꯅꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯍꯣꯠꯅꯅꯕ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯍꯧꯒꯗꯧꯔꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯦꯟꯗꯣꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇꯁꯨ ꯋꯥꯔꯤ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯧꯁꯤꯡ ꯂꯩꯕ ꯍꯩꯁꯤꯡꯕ ꯍꯥꯏꯕꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯝꯕꯤꯔꯝꯂꯤꯕ ꯋꯥꯔꯤꯀꯌా ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯤ꯫ ꯋꯥꯁꯛ ꯆꯦꯠꯄꯤ ꯔꯥꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯔꯝꯈꯤ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯔꯥꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯔꯥꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯔꯥꯅꯤ ꯑꯗු ꯅꯤꯡꯊꯧꯅ ꯂꯧꯔꯕ ꯃꯇꯨꯡ ꯊꯑꯣꯏꯅ ꯇꯧꯕꯤꯗꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯔꯥꯅꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯜꯂꯛꯈꯤ꯫ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯥꯅꯤ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒꯨꯝ ꯃꯍꯩ ꯋꯥꯠꯇꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄा ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯍꯨꯔꯥꯟꯕ ꯑꯃ ꯅꯦꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯨꯔꯥꯟꯕꯒꯤ ꯃꯍꯩꯁꯨ ꯇꯝꯍꯜꯂꯝꯃꯤ꯫ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯄꯥꯒꯤ ꯂꯝꯗꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯂꯨꯆꯣ ꯍꯥꯏꯅ ꯃꯃꯥꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯐꯥꯕ ꯉꯝꯍꯟꯗꯕꯤꯗ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯨꯆꯣ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯈꯥꯡꯕ ꯉꯝꯂꯤꯕ ꯐꯥꯎꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯃꯥꯅ ꯄꯥꯎꯃꯦꯜꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯨꯔꯥꯟꯕ ꯃꯤꯗꯨ ꯈꯪꯅꯤꯡꯕꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯦ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯛ ꯎꯠꯅꯕ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯍꯥꯛ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯄꯥꯒꯤ ꯂꯝꯗꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯛ ꯎꯠꯂꯨ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯥ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯉꯝꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ
ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯕꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯀꯣꯟꯅ ꯊꯪꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯛ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ, ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯄꯔꯥ ꯑꯣꯏꯅ ꯇꯝꯁꯤꯟꯕ ꯌꯥꯔꯤ꯫ ꯃꯁꯤꯒ ꯃꯥꯟꯅꯅ ꯄꯦꯕꯦꯠꯀꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯂꯧꯁꯤꯡ ꯂꯩꯕꯅ ꯃꯃꯩꯗ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯈꯪꯍꯜꯂꯤ꯫ ꯄꯦꯕꯦꯠ ꯀꯧꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯆꯥ ꯈꯔ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯃꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯄꯦꯕꯦꯠ ꯃꯆꯥ ꯑꯃ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯄꯦꯕꯦꯠ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ ꯃꯤꯄꯥꯏꯕꯗꯒꯤ ꯀꯔꯝꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯗꯒꯤ ꯀꯟꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯄꯦꯕꯦꯠ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨ ꯏꯔꯨ ꯂꯨꯊꯣꯛꯄꯤꯗꯨꯅ ꯃꯇꯨ ꯃꯃꯥꯟ ꯁꯦꯡꯅ ꯆꯥꯕꯤꯌꯨ ꯍꯥꯏꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯄꯦꯕꯦꯠ ꯃꯆꯥ ꯑꯗꯨ ꯏꯔꯨ ꯂꯨꯊꯣꯛꯄꯤꯗꯨꯅ ꯃꯇꯨ ꯃꯃꯥꯟ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯦꯕꯦꯠ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯍꯥꯞꯇꯨꯅ ꯑꯇꯤꯌꯥꯔꯣꯝꯗ ꯂꯪꯗꯨꯅ ꯆꯥꯎꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯑꯗꯨꯅ ꯍꯥꯎꯅ ꯆꯥꯅꯤꯡꯕ ꯀꯧꯕꯅ ꯄꯦꯕꯦꯠ ꯃꯃꯥꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯪꯗꯨꯅ ꯁꯥꯟꯅꯕꯗ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯗꯤ ꯄꯥꯏꯕ ꯍꯩꯗꯣꯛꯈꯤꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯎꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯄꯦꯕꯦꯠ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯅ ꯆꯥꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯖꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯟꯊꯣꯛ ꯐꯖꯕ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒ ꯁꯥꯒꯣꯟꯅꯔꯕ ꯊꯧꯗꯣꯛ ꯑꯃꯁꯨꯡ ꯄꯔꯥ ꯀꯌꯥꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯇꯝꯖꯍꯧꯅꯕ ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯧꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯈꯣꯏꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯍꯧꯕ ꯑꯃꯗꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ R.K. ꯁꯅꯥꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯃꯔꯥꯡ ꯀꯥꯏꯔꯛꯄꯗꯒꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯗꯒꯤ, ꯅꯨꯄꯤ ꯅꯨꯄꯥ ꯊꯧꯗꯥꯡ ꯃꯥꯟꯅꯔꯛꯄꯗꯒꯤ, ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯃꯃꯤ ꯁꯥꯝꯂꯛꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯆꯤꯡꯊꯥꯡ ꯋꯥꯔꯤ ꯑꯣꯏꯅ ꯃꯤꯔꯣꯜ ꯃꯊꯪ ꯊꯪꯊꯔꯛꯇꯨꯅ ꯑꯣꯔꯦꯜ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯥꯎ ꯐꯣꯡꯗꯨꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯊꯤꯖꯤꯟꯗꯨꯅ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒꯤ ꯀꯥꯟꯅꯕ ꯃꯆꯥꯛꯁꯤꯡ ꯄꯨꯊꯣꯛꯅꯔꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯇꯝ ꯑꯃꯒꯤ ꯏꯄꯨ ꯏꯕꯦꯟꯅ ꯐꯨꯡꯒꯥꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯂꯤꯕꯤꯔꯝꯕ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯃꯍꯥꯎ ꯑꯗꯨꯗꯤ ꯌꯧꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯜ ꯌꯥꯝꯂꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯄꯥꯕꯤꯕ, ꯅꯩꯅꯕꯤꯕ ꯑꯃꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯂꯤꯕꯤꯗꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯨꯠꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ-ꯄꯥꯎ ꯀꯥꯡꯕꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯕ ꯑꯈꯟꯅꯕ ꯊꯧꯔꯝꯗ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯀꯥꯟꯅꯕ ꯂꯣꯏꯖꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯏꯕꯤ ꯑꯃꯁꯨꯡ ꯂꯥꯟꯊꯣꯛꯆꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯉꯥꯜꯁꯅꯥ, ꯊꯧꯔꯝ ꯄꯨꯊꯣꯛꯄ ꯊꯣꯛꯆꯣꯝ ꯖꯣꯒꯦꯟꯗ꯭ꯔꯖꯤꯠ꯫